China Maikaidiki Malem Yimia Mangda, 6th generation fighter aircraft of Futoktuna Uttuna, Malem Yuin Ihanan Bamasung Amatangaidaba, 6th generation fighter aircraft labor country ama Oikrabamatung Asida. WZ-9 Divine Eagle Kauba, Stealth Buster drone Amagasu Putoktuna Ulakre. China Maikaidiki Pakistan Haidiba country Sida, 5th generation aircraft Kak Piba the Natana. Nuclear capable ballistic missile submarine su Pigadori. UK amasung Italy gi maikaidagi makoigi oina 6th generation fighter jet sanabagidamagta layliba program aduda India su yawnabagidamagta offer tawrakre. Anoba video amada kudingmakpu taramnok churi. 2024 losilakpaga loinana matam asida international gi oiba platform da karamba anoba development sing laikibagi haibituki matangda khara yingminasi. Yahanan mada China hairiba country sina 6th generation fighter jet ama launch tawkiba asi khwaidigi chawba event ama oiri. Hauji fawbagi oina stealth mode feature asigi damakta miyamna yamna pamnariba 5th generation aircraft asisu malemgi oina akhannaba masing yamdaba country khara khaktada leiribani. Masida fawwa hauji fawbagi oina country ayambada leinariba air defense system natragana atopa makal kayagi oiba radar gi oiba defense system asina 5th generation aircraft asibu detect tawba ngamdabagi khwaidagi chawba problem ama oinaribani. Masigumba matam asida China hairiba country sina 6th generation fighter aircraft amamu launch tawraklibani. 6th generation fighter jet asida mamangda ikoina 5th generation fighter jet asi radar detect tawba ngamde hairiba stealth mode ki oiba advance oire hairiba feature asidagi henamu advance oiba stealth mode ki oiba feature yawudoribani. 6th generation fighter jet sing asi speed yangba khaktana tana hairiba jet asi pilot yawraga operate tawba natragasu man amata yawdana unmanned fighter jet ama oinasu operate tawba yabagi feature ama yawriba asini mahaki khwaidagi top feature ama haiba taragadi. Hairiba aircraft makal asi AI gi oiba feature na maram oiduna aduki matik yamna advance oiba decision sing lawba ngamgadori masiga loina na aircraft asi sizinaduna aduki matik yamna yangba speed ta lapna leiba target kaya ama irai laina strike tawba ngambagi capacity adusu yawri. China gi maikaidagi makoigi nauna futhorakliba 6th generation fighter jet asiga loinana makoigi hanadagi hauna leiriba 5th generation aircraft asiga punna putoktuna Miyamang the phone of Putoktana Ulibasi, Nasi China hairiba country asi Malem Yoina, military Yoina Kusukulai technology lambida, Tanariba Lamjen asida, US Amasung Russia the Hitadre, Makoidiki Henbangam Lemasibum Nintijan menace Tobangam le hairiba messages yamna clear oina Uli. China gi maikaidigi anoba advance oidaba Kusukulai sing Putokpa asi 6th generation aircraft asi utpakaktanatana. WZ-9 Divine Eagle haiba anoba yamna advance oiba drone amakasu puktoktuna mukso tawrakli. China gi WZ-9 hairiba anoba drone asi aduki matik yamna tamthiba stealth buster amani haiduna expert kaya amana fongdoknari. Masigi maramdi drone asi hauji fawbagi oin leiriba khwaidigi latest oiba stealth feature adu yauna develop tawkibana maram oiduna masibu irai laina khangdokpa asi ngamdaba khaknatana. Yegnava singi advance oire hairiba fighter aircraft natragna drone sing asibu makhoi kangandan irai laina detect tawba ngambagi capabilities adu yawri. China gi WZ-9 Divine Eagle hairiba anoba aerial vehicle asi US amasung mahaki ally gi oinadi khwaidigi yamna chawba khudong chiningai ama oigidori. China gi anoba WZ-9 drone asina US ki oina hauzik leiriba advance oire hairiba F-22 natragna F-35 gumba stealth mode yawraba hauziki oina sizinariba traditional radar system asina irai laina detect tawba ngamdre hairiba advanced aircraft asispusu irai laina detect tawba ngambagi capacity edu yawgadori. China na claim tawriba asina chumba taragadi hairiba WZ-9 drone asi nongthakta suklebleptana pungkun paiba ngambagi capacity edu leibanina aduki matik yamna pak chawraba mafomsing asida surveillance tawningba matamda irai laina tawba yagani aduga China gi oiba territory asida US natraga atopa country singi oiba stealth fighter jet sing sangsilakpa matamda irai laina faba ngamgadawri. China hairiba country asi haujiki matam asida US ki khwaidigi yamna chawba competitor ama oina yamna kana muknaduna laklibani. Haujiksu trade war gi oiba mineral sing putok pusin tawbada US na sanction tawrukpadagi China gi maikaidagi su export ban tawduna yamna kana trade war asisu leiribani. Matang asida military gi oiba hiram asida China gi maikaidagi tian kraba matam asida US asiga lamba tawba yare haiduna yamna fong challenge tawbagi mami amasu aikoina uva fangli. China hairiba country asigi anoba military strategy asi
मालेम असिगी सुपर पावर नि हाइदिबा USA गी माइकेदी मतम कुइना चथादुना लाक्लिबा लालोंग अदुगा यामना मानबा मओंग अमदा हंदक असि यामना थुना चंगसिलकली चाइना अमसुंग इंडिया हाइदिबा कंट्री असि बॉर्डर गी ओइबा यामना चौबा मुक्नबा अमा लाक्तुना स्टैंड अप कया अमा थिंगनदुना लाक्रबनी अदुबु हंदकी मतंग असिदा लुचिंगबसिंग चटचतुना उनदुना डिप्लोमेटिक की ओइबा मओंग अमदा हौजिक असि यामना कन्ना वारी सानादुना आर्मी सिंग असि हंदोकनरिबनी अदुबु तंजा असिमक्तदा चाइना की माइकईदगी इंडिया की ख्वाइदगी यामना चावबा येंगनबा अमा ओइरिबा पाकिस्तान हाइरिबा कंट्री असि इंडिया के येंगनबा मतमदा मखोगी मिलिटरी की ओइबा लेवल असि यामना नेमथकिबा असि बु हेंगत हन्नबगी दमक्ता इंडिया दा फावबा लेट्रिबा 5th जनरेशन एयरक्राफ्ट असि पीगनी हाइबा वाफम असिदगी हेंदोक्तुना हौजिक असि न्यूक्लियर कैपेबल बैलिस्टिक मिसाइल सबमरीन एंड मरी अमगसु पीबगी वाफम थोरकली मसिदा मरी असिगी मनुंगदा अनि अमदी चाइना की माइकईदगी ऑलरेडी सादुना लोइरबा मतुंगदा पाकिस्तान दा सिनगदौरी अदुगा अनि असिना पाकिस्तान की ग्राउंड चाइना अमसुंग पाकिस्तान हाइदिबा कंट्री अनी सि पुन्ना खुसमनदुना साबिनगदौरी हाइबदी पाकिस्तान हाइदिबा कंट्री असिदसु हाइदिबा सबमरीन की ओइबा टेक्नोलॉजी की ट्रांसफर अदु लैगदौरी हाइबा वाफम सिनी USA na tawbagum China gi maikidagi India amasung China asi housing mai onsinaduna diplomatically oina wari sanaringi tanza asida Pakistan hairiba country asibu militarily mapangal kankhat anduna India bu balance tawnabagi damakta honaba khak nattana US amasung mahaki ally oriba UK na Australia hairiba country asida August ki khuthangda military alliance ama form tawraba matungda nuclear submarine pisin bagi oiba thawong asiga manaba mawong amada Pakistan asibu mapangal kankhat handuna US na tawriba asigumna lakadoriba matam asida makogi interest asibu counter tawnabagi damakta honaba yamna chawba khongthang amani hainasu expert kaya amana phongdoknaribani India hairiba country asigi oinasu China bu counter tawnabagi damakta ngamjaba thabak thawromsing adumak paikhatli India ki Chief of Naval Staff Admiral Dinesh K. Tripathi numit mari ki oiba khongchatta Indonesia tamna chattuna Indonesia amasung India ki oina lairiba partnership asibu hena mapangal kankhat handuna Indo-Pacific ki oiba region asibu free ohena bagi damaktani haiduna wafam kayama khanaki pasu adumak lairi South China Sea amasung masigi manak nakpada lairiba wafam sing asi China ki maikaidi ki hauzik asi mathantana control tawduna lairiba ahenba territory sing lepalaitana claim tawrukliba mafam amakakni hairiba mafam asida Indo-Pacific ki oiba US ta haudorakliba policy asi hek panma matamda China gi oina khwaidigi yamna asawbi ama oiribani masidani India gi maikaidagi su changsilliba asi India gi oina atopa khongtang ama oina hauzik Ladakh hairiba mafam asigi line of action control ga yamna naknaba mafam ama khakta Chhatrapati Shivaji Maharaj ki yamna chaw statue ama khak sakre hairiba mafam asi matam kharagi mamangda Indian Army amasung Chinese Army ani ki barakta stand off thokiba yamna kanamuk nakiba Pangong Sogi oiba mafam adudani India gi maikedi gi Ladakh da anova statue saduna yamna kanna honaringi tanza asida Arunachal ga manak nakna leiba Chinese territory sing asida anova military gi oiba camp sing sajilakpagi report su adamak thoraklibani yamna kanna yenakiba India amasung China yamna kanna muk nakiba Bhutan gi Doklam region asida China gi maikedi gi anova structure sing sajinduna Chinese military sing asi tamna sangsilaklibra haibagi report amasu yamna che duna leiribani Matangdana Europe ki oina Russia amasung Ukraine ki oina matam kuinadagi thengnarakliba landform asida anoba owan makaya ama lakre Russia Ukraine ki oiba landform asi hek haurakba matamda Russia ki maikaidagi Ukraine asibu yamna dominate tawna changsilla ammani adubu Ukraine ki maikaidagi retaliate tawrakbana maram oiduna changsinba ngamdana asum muknaduna lakhiba asi handaki matang asida yamna chawba owanba ama oina Ukraine hairiba country sigi maikaidagi Russia tamna changsinduna attack yamna kana amuk tawkhalakli Hauzik Russia gi oina leiriba Vladimir Putin ge lenga asigi yamna maru oiba biochemical amasung nuclear gi oiba khusukhulai gi commander ama Russian soil maktada Ukraine gi maikaidi gi assassinate tawtun hatchiba gi oiba yamna ngakpa thawdo ama khakthokhi masigi matungda Ukraine gi maikaidi gi drone sizinaduna Russia gi mafam kaya ama hauziksi attack chatharakli civilian sing leiba yamna chawba building ama khakta attack chatharakhiba gi oiba video amasu yamna kana viral oiki hairiba thawdo asi miyoi kya amagi matung ina US ta thokiba 9/11 gi oiba thawdo adugumbani haiduna yamna kana phongdok nakhibani atopa wafam amadana hauji songna riba Russia amasung Ukraine gi landform asida Vladimir Putin gi maikaidigi nauna US gi president oirakadoriba Donald Trump asina media tawduna atopa country amata yawhandana Irang asibu tasengna loisinabagi damakta honaba pamba taragadi Russia gi maikaidigi oina landform asi loisinabagi damakta sem saba loire haiba wafam amasu thamkiba laikre madugi matangda
यूक्रेन की माइकईदगी जेलेंस्की ना रशिया असी हौजिक सोक्नरिबा लानफम असिदा सरेंडर तौरे हाइबा वाफम असमा इंटरनेशनल प्लेटफॉर्म कया अमदा फोंदोकपसु लैकी हौजी यूएस की प्रेसिडेंट ओइरिबा जो बाइडेन इलेक्शन दा माइथिख्रबा मतुंगदा यूक्रेन दा लॉन्ग रेंज मिसाइल अमा पिसिललंबसिना मरम ओइदुना रशिया यूक्रेन की लानफम असी मतम अमु हेना सांगथबा याबगी मरम अमदी अदुमक ओइरिबनी मसिगी मखा ताबा अनौबा डेवलपमेंट अमा हाइबा तारगदी हौजी रशिया की माइकेदी की यूरोपियन यूनियन दा मकोइना सप्लाई तौरिबा गैस असी मपुंग फाना कक्थलगनी हाइबा वार्निंग अमसु कन्ना तौरकली रशिया यूक्रेन की ओइबा लानफम असी हेक हौरख्रबा मतुंगदा यूरोपियन यूनियन की ओइना लैरिबा कंट्रीसिंग असी गैस की दमकता रशिया दा यामना डिपेंड तौबनिना विंटर मतम लाकबा मतमदा रशिया की माइकेदी की हाइरिबा असिबु खुदोंचाबा अमा ओइना लौखटपगी ओइबा थवोंग अमा अदमक उदुना लाखिबनी यूरोपियन यूनियन की ओइना लैरिबा कंट्री कयासिंग असी यूएस अमसुंग माकी एलाई ओइबनिना यूक्रेन लानफम असिना मरम ओइदुना रशिया हाइरिबा कंट्री सिगी मथकता अदुकी मतिक यामलबा सैंक्शनसिंग अदुमक थमली सैंक्शनसिंग असी लैना हिरम अमदा नत्रगना अतोप्पा हिरम अमदा मदुगी खुतांगदा रशियादगी नेचुरल गैस अमसुंग ओइल की ओइबा पोलमसिंग असी अदुमक लौब लेप्ट्रिबनी अदुबु हौजिक सोक्नरिबा लानफम असिदा जेलेंस्की की माइकेदगी यूक्रेन की लैरिबा टेरिटरी असी फाउदुना रशियादगी यूरोपियन यूनियन की ओइना लैरिबा कंट्रीसिंग असिदा पूरिबा नेचुरल गैसिंग असी अमता चढ़हलरोय हाइबा वाफम अमा फोंदोरखिबनी मदुगी पाखुम ओइना रशियन प्रेसिडेंट व्लादिमीर पुतिन की माइकेदगी रशिया हाइरिबा कंट्री असी यूरोप की ओइना लैरिबा यूरोपियन यूनियन की कंट्रीसिंग असिना मखोइकी गैस अमसुंग ओइलसिंग असी लैबिद्रबसु रशियादी कैसु मथौ तादे मरम अदुना रशियाना ओइना थिंजिनगनी हाइदुना ओइना ओनखलखिबनी मसिगी खुदोंचाबा लौदुना वेस्ट एशिया की कतर हाइरिबा कंट्री असिगी माइकेइदगिसु यूरोपियन यूनियन की ओइना लैरिबा कंट्री असिदा मकोइना पीरिबा नेचुरल गैस असी एक्सपोर्ट तौबा लेप्लगनी हाइदुना वार्निंग तौरक्ली मसिगी मरु ओइबा मरम असी हंदकी सहीगी जुलाई थादा EU की माइकेइदगी कॉर्पोरेट सस्टेनेबिलिटी ड्यू डिलिजेंस डायरेक्टिव अमा पास तौखी मसिगी मतुंग इना करिगुंबा कंट्री अमना ह्यूमन राइट्स अमसुग इन्वायरमेंटल की ओइबा इम्पैक्ट असी निखिजन मैनेज तौबा ngamdaba तारगदी हाइरिबा कंट्री अदुना पुथोरकदौरिबा रिसोर्स अदुदगी 5% फाइन ओइना ग्लोबल रेवेन्यू दगी लौगनी हाइबा वाफम अमखक थमकी यूरोपियन यूनियन की माइकेइदगी कतर हाइरिबा कंट्री असी इन्वायरमेंटल इम्पैक्ट अमसुंग ह्यूमन राइट्स की ओइबा मरम असिदा निखिजन मैनेज तौरे हाइदुना एड्रेस तौबा ngamdabaniना कंट्री असिना नत्रगना कंट्री असिगी कंपनी अमा हेगना मखोइदा नेचुरल गैस अमसुंग मसिगा मरी लेनबा पोलमसिंग असी योलकपा मतमदा चही की ओइना 5% असी टैक्स ओइना लौगनी हाइदुना फोंदोक्लिबनी मसिबु यानिंगदबा फोंदोकपा ओइना कतर की माइकेइदगी रशियाना फोंदोरक्लिबा वाफम असिदा मखोइसु याउसिलिबनी वेस्ट एशिया की ओइना सीरिया हाइरिबा कंट्री असिदा बशर अल असद की ओइबा लंगा असी टुख्रबा मतुंगदा इजराइल की माइकेइदगी कंट्री असिगी ओइना लैरंबा वारशिप न चिंबा मखल मखा कया की खुलाई ओइबा मफमसिंग असिदा यामना कन्न एयर स्ट्राइक चथख्रबा मतुंग असिदा तपना तपना सीरिया की मफम कया अमदा इजराइल ऑक्युपाई तौरपसी लेप्ट्री इहान हानबदा इजरायली प्राइम मिनिस्टर बेंजामिन नेतन्याहू याउना गोलानाट हाइरिबा मफम असिदा चंगसिंदुना लौसिनखिबदगी मखा तारकपा ओइना माउंट हर्मन हाइरिबा सीरिया की ख्वाइदगी यामना वांगबा चिंगसांग परेंग असिदा इजरायली मिलिटरी बेसिंग साजिंदुना हौजिक असी मपुंग फाना लौसिंदुना लैख्रे मनांग नकपदा लैरिबा सीरिया की खुंजासिंगी माइकेइदगी इजरायलना चंगसिलक्लिबा खोंथांग असिबु यानिंगदबा फोंदोक्ली अदुबु ngasisu इजरायल की माइकेइदगी नहौना सीरिया की मफम कया अमा लौसिलक्लिबा असी कनाना थिंगबिगदबगे हाइबसी वांग अमा ओइना अदुमक लैरि नाकल अमरोमदा सीरिया हाइरिबा कंट्री असिदा बशर अल असद की लेंगा असी लौथोख्रबा मतुंगदा नौना लाक्लिबा अनौबा मखलगी क्राइसिस असिदा रशिया की सीक्रेट स्पाई सर्विस SBR की माइकेइदगी US ना ISIS का पुनः थबक तौविनदुना मफम असिदा लैरिबा रशियन एसेट अमसुंग मखुगी लैरिबा इंटरेस्ट असिबु मपुंग फाना मुथतनबगी दमकता होटनरी हाइदुना मराल सिरक्ली मतंगसिना चाइना की माइकेइदगी 6th जनरेशन फाइटर जेट हेक लॉन्च तौखिबगा UK अमसुंग इटली की माइकेइदगी इंडिया दा मकोइना 6th जनरेशन फाइटर जेट डेवलप तौनबगी दमकता संगसिलिबा प्रोजेक्ट असिदा इंडिया बुसु सरुक अमा ओइनबगी दमकता UK की माइकेइदगी फोंदोरक्रे हाइरिबा खोंथांग असी 2022 हाइरिबा चही असिदसु इंडिया दा कंट्री असिगी माइकेइदगी मकोइगी 6th जनरेशन फाइटर जेट सानबगी दमकता संगसिलिबा प्रोग्राम असिदा याउनबगी दमकता इंडिया बु इनवाइट तौरखिबा लैखिबनी अदुबु मतम अदुदा लैखिबा
Russia Ukraine war haurakpagi matam adugi oiba politics aduna maram oiduna India ki maikaidigi hairiba proposal adu reject tawrakhibani adubu handak China ki maikaidigi 6th generation aircraft launch tawrakpa asida UK ki maikaidigi nahunana India bu makogi program asida yawnabagi damakta invitation si tharakhibani karigumba India ki maikaidigi UK na tharakliba Italy UK amasung India ki oina punsinduna 6th generation fighter jet sanabagi damakta sangsiliba program asida India na yawba taragadi masida fangadawriba kanaba asi hoje India hairiba country asi 5th generation fighter aircraft fawba develop tawnobagi technology adu leitribani masina maram oiduna country asi 6th generation gi oiba fighter aircraft ama fangadawribani masiga loina transfer of technology adusu saruk ama oina ki India hairiba country asi 6th generation fighter aircraft sabagi technology adusu fangawgadawribani India gi maikaidi UK na thamlagliba proposal asi handaki matang asida nauna lakliba urgency asina maram oiduna accept tawgadawribra natragana hanagumna masisu adumak reject tawgadawribra haiba wafam asi yengbenasi matang sina 2024 loisilakpagi khudon oina Chad hairiba African country asidagisu France hairiba country asigi military asi thadokuna mayum hanba haunarakadawri African countries sing asi World War II gi matamda France na ayamba mafam asi colony oina sandoktuna dominate oina tawtuna lairakpana maram oiduna country kaya amada ngasi fawba France ki oiba military presence asi leiduna lakhibani adubu hawkiba chahi khara asida country kaya amada gi France ki military asi hankinaba tapna tanthorakpadagi kaya ama hankre masigi makha taba process ama oina Chad hairiba country asidasu makogi leiriba lengaki maikaidigi hauzik France ki oina leiriba military sing asi hanbi kinabagi damakta fongdorakpadagi hauzik France ki oiba military sing mafam aduda deploy tawduna leiramba adu Chad hairiba country sigi military de kusin naramduna hauzik makoi mayum halakkadawri Chad hairiba country asisu mahaki akoibida leiriba country gumna hairiba mafam sing aduda leiriba issue sing maru oina militant amasung atopa makhal makha kayagi oiba issue sing adu thengnanabagi damakta France lengaka partnership amagi makhada France military asi makoki soil da thamduna punna thabak tobinaduna lakhibani adubu handaki matang asida country asigi oinasu makoki lengaki maikaidigi France amasung makoki leiriba military gi oiba partnership asi loishinduna France ki oiba military asi hanbi kinabagi damakta fongdorakhibani makoigi oina laikhiba agreement adu November thada loikrabani madu loichinkraba matung asida haujik asi power transfer tawbagi oiba matam adu yoksilakpana France ki oina leiramliba soldiers singna leiramba military camp sing asi Chad hairiba country asigi oina leiriba army military sing asida sinabagi matam adu yoksilakpadagi haujik kana onari masi hek loibaga mafam asidagi France ki oiba military asi mapung fana handokragani Nakal amaromda Bangladesh hairiba country asida anoba lenga ama lakraba matungda India ga Bangladesh kagi oina leiriba relation asi nomagi adumak pachilaktribani Turkey na saba Bayraktar drone asi India gi territory yamna nakna leiba border gi oiba mafam singla station toksilakpagi oiba problem kharasu adumak leinaribani masigumlaba tanja asida China na saba J-10C hairiba fighter jet asisu Bangladesh lenga ki maikaidagi China dagi leigani haibagi report amasu adumak leiri masina maram oiduna hauzik India gi oina lakadawriba matam asida karigumba lanfam ama thorakpa taragadi Pakistan amasung China hairiba country asi amukta da lanthengnaduna two front war thoktuna yamna chawba khudongthiningai oigani haina pananingi tanja asida Bangladesh hairiba country asigi nauna lakliba development asina maram oiduna India asi two front war nataba front ahumaktaki lan thengnabagi moong amada lakpa yai haidonasu expert kharana adumak fongdongnaba leiri 1971 gi matungdaki ihan hanba oina handaki anauba lenga ama lakraba matungda Pakistan hairiba country asidagi Bangladesh ka oina commercial gi oiba flight service asi nahauna haukraba matung asida Pakistan military asi ahanba oina mafam asida 1971 gi matungda lakadawri haiba report amanasu hojik social media da pungchai chairibani adubu hairiba wafam asi hojik leiriba Muhammad Yunus ki Bangladesh lenga ki maikaidagi Fongdorakliba wafam adu aranbani Pakistan army amata Bangladesh ki soil da lakadaba leite haiduna singdoklakli matam asida India hairiba country asigi yamna tonganba amasung anauba khongthang ama oina North Korea hairiba country asiga diplomatic oiba mari ama sagatnabagi damakta handaki tha asida yamna kanna hotnakibagi thawong amasu leiri North Korea hairiba country asi US amasung mahaki ally oiriba Western country ayamana yamna chawa sanction kayama thamjinbadagi malemgi leiriba country ayamaga mari asi fagatpa ngamdana yamna isolated oiba country ama oina adumak laklibani North Korea hairiba country asiga diplomatic oiba mari leiriba asi
ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯟ ꯁꯣꯜꯖꯔ ꯀꯌꯥ ꯑꯃ ꯔꯁꯤꯌꯥꯅ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯅꯣꯔꯠ ꯀꯣꯔꯤꯌꯟ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤꯅ ꯁꯛ ꯈꯪꯅꯗꯕꯗꯒꯤ ꯔꯁꯤꯌꯟ ꯁꯣꯜꯖꯔꯁꯤꯡ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯍꯧꯅꯅ ꯍꯧꯖꯤꯛ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯅꯣꯔꯠ ꯀꯣꯔꯤꯌꯟ ꯁꯣꯜꯖꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯗꯥꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯒ꯭ꯂꯣꯕal ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯔꯤ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯕ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ, ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯦꯂꯥꯏꯟꯁ ꯑꯗꯨ ꯃꯗꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯛ ꯋꯥꯍꯪ ꯇꯧꯅꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫